Ahanbada Maruoiba Pau. Chief Minister N. Biren Momon Noktuna Infalda Halaklagani. BJP Amadi Miyamna Harautayamna Oknanaba Tharang Taukre. Catholic School Kanchipurda Sakang Dabasingna Thamlamba IED Lautoktuna Pokai Hankre. Amadi Infal More Lambi Paringda KSO na Chathakiba Lambi Thingbagi Khongjang Lenga Kayanaba Purakpadagi Handokre. Kurumzari Times of Manipur News Miyang Tabiri Bamayapunu Pu ASHAPRIYA na Taram Nokchari amasung Pau Sandok na Pijari. CA Bill Lamdam Masida Chana Handanaba Center gi Luchingba Singda Taksinduna Nahal Makai Delhi da Lairakiba Chief Minister N. Biren ngasi nungthil Imphal da laklagani. Mahak na Imphal gi Tulihil Airport ta thunglaba matamda BJP Manipur Pradesh ki Luchingba Singna Harau Taram na Okpaga loinana Mahak pu mapungoi na Okpagi Tharam Imphal East ki Hapta Kangzaibungda Thaurang Tauri. Catholic School Singi Irang Loiroi Dauri, Lalholuk KCP People's War Group Oigani Chingnaba Singna, Kanchipurda Laiba Catholic School da IED Amadi Bomb Thamzilamle. Security Force na Asoyangam Yaudana Lothok Laga Pokai Hankre. Ngasi ayuk sakangdaba singna Singjamai Police Station gi manungsanba Kanchipurda Laiba Catholic School gi South Gate Maktada Sakti Lairaba High Intensity IED ama thamzilamle. Bo madu tiffin amada pack tawduna gate ki nakal maktada thamlambani. Ayukta walking satpa miyoy singna urakpadagi bomb oiramba yai haina singnarakpadagi pulista pau pikibani. Pau adu hek fangbadagi Singjamai Police amadi 6 Assam Rifles ki kangbu laktuna mafamadu koisinduna thamki loinana Catholic School lambi thingzinki. Manipur Police Bomb Disposal Squad Team laklaba tungda akanba sexing thaurang lokhalakpaga loinana tifinadu external explosive sijanaduna pokhai halaba tungda tifinadu makhum hangki. Tungda kilo ahum makhairom lumba explosive yawba tifinadu Singjamai Police amadi BDS team na kiamgai lokolda puthoktuna ayuk pung 10 minute ama satpa matamda asoyangam yawdana anirak suba oina pokhaihanki. Bomb expert singna fongdorakpagi matungina plan tawramliba bomb adu grenade amadi IED animak sijanaba double mechanism makhalgi bomb ni tiffin gi makha thangba sarukta yawba IED adu karigumba soidana pokhai haudrabasu manungda attach tawriba grenade aduna plan B oinanaba haplambani hairi. Thaudoga mari lainana school asigi father Sony Thomas na lairik tampham mahailoi sangda bomb thamzilamba haibasi yamna laibak thibani ngasi school asida satharakliba thawangasi tungi yumbi oigadawriba mahairoi singi career bu manghanba pamba mioi khara laire haibasi mayek sengle. Thaudoga sina school asida tamliba mahairoi singi wakhalda akiba ama fahalle haina mahakna fongdokhi. Being an educational institute, it has to be a peaceful atmosphere. But incidents of this sort shows that there are some persons who are wanting to destroy the future generation and create a psychological fear among the students. This is uncalled for. It is not a good act at all. So we would like to condemn this act and not to repeat this kind of activities, especially in the educational institutions of this sort. Those who really love the children, those who really take care of the children, I think this is really uncalled for. That is through the media, mainly through the newspapers and others. We have also come to know that there are such demands are placed. But no one has come to meet us personally and also to make such requests. SP Imphal West Jogesh Chandrana bomasi laibak phabadagi asoyangam yaudana diffuse tawkhre adumakpu lairik tamphamda bomb plan tawramliba asi yamna laibak thibani matungda asigumba thabagasi amuk hana tawbiganu haina mahakna appeal tawkhi. The bomb planted by the unwanted elements underground group has been diffused successfully by our district police in connivance with the together with the bomb squad party of our own department, and targeting an educational institution is something we condemn it, because in the learning process
they have to go. And I condemn this action, and I appeal not to do these things, this sort of things anymore in future. Thaudok aduna maram oiraga nahan maikhai leibaki hona lairik tamba fangdana lakhiba Catholic School Kanchipur gi mahairoi sing ngasi school kana rakhi adum oinamak IED amadi bom thamjil lamba aduna maram oiraga school thong hangkhide. Ngarang numidang pung 10 makhairom taba matamda Bisnupur Police Station gi manung channa leiba Sinusify Ward number 5 ta mafam khangdana haurakhiba mai chakpagi thaudokta sangol ama maina tumna chakhiba ga loinana sangol adu da thamba sanbi mari su sikhre. Tha asigi mapan gi nungthil pung mari rom taba matamda Technopol district ki manung chanba Chamol village ta electric line sembada maina chingbadagi laikhidraba MSPDCL gi contract ta thabak tawba khun adumaktadagi mangzilang gangte misi gi matangda lenga ki fireb khanghalu haiba dabi tawduna KSO Technopol district na tha asigi tarani thoidagi chatharakhiba Imphal More lambi thingbagi khongjang lengak na thajaba pirakpadagi khongjang adu ngasi ayuktagi handokre. Lambi thingbagi khongjang handokhibana maram oiraga lambi paring asida mahausagom gari chenthok chensin hokre. Nauria pakhang lakpa kendra gi manung channa leiriba ningthemcha karong school leiraktagi airport taba yaba lambi asi matam kaya gi mamangdagi sembidana leirakpa sina khodongcha daba kaya mayoknare amadi lambi asi bu sembiu haiduna kwa kaithel konjeng laikai gi maira paibi amadi laikai gi miyoi singna lambi thingjin baga loinana laikai adugi community hall da wakan mifam chathakre. Wakan mifamadu da saruk yakibi yumnam binodini na fongdorakpada go to village sinbiriba chief minister amadi works minister na athuba matamda lambi asi sembi namba pungning chingsinkhi. Mi punama waba oinare asigi lambi se angtadi khoi angta seman biu hai baje phane amdi hai hanjan hai moi kari inta mana niktre aduna airport tar lambi adagi main road orini amarom da main road hai be khoi lambi se kari gi noida sorom da airport phawdok phawjen tongbagi karigi nahansu smai tawdana airport tagi lakpa matamda mi singdo angtoiba kanu illa trolley illa ga makhongna adagi mananga da nambo pora makhongna chaliba asmai tawdana lambi se khudi bu thijandana mi punama sinare asi karamba MLA no haina khoju asuki matek sauninge nauria pakhang lakpa kendra gi MLA se ya matik sadre asuki matik sadre MLA ne tawrise moi elaka di tawrongani akhogi elaka sida yadre paugi marthana ten break amatang logzari. Lamjingba group na Manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki miyoi amamam logzagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro at 131944063 amukasu at 131944063 aikhoigi address Lamjingba group Dreams Road Imphal phone number at 131944063 Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong cha lobi ngasi muglengchin biroksi mobile furniture cooperative near Imphal products Manipur da ihan going handusaba Green Can Industries Masida commercial kitchen equipments amadi bakery item makhal suna phangiragani. We're very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services yamna pending hour entrepreneurs sing Green Can Industries that depend on yani We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industries is the best. Green Can Industries is the best. Agum so mutang lengsin biratuna akupa marol gidamakta tanabiu aikhoigi address Green Can Industries Mahangum Lekai SBI ATM building. Green Can Industries for better baking. The great wedding sale by Mobile Furniture.
Break ki matungda mayam momuka hana taram nokchari. Haujikta phangba paw amana nahan makhai Delhi da leirakhiba Chief Minister N Biren haujik ngai haki mamangda Imphal da thunglakre. Ramsa amadi SSA gi makhada leiriba oza singi pithoktana leiriba tha taruk ki phangpham thokpa khusumal pithokpiyu amadi phangpham thokpa khudong chaba sing phanghanbiyu haibagi davi tawduna ngasi masing yamlaba Ramsa amadi SSA gi oza singna Imphal East District ki Porompata leiba JEO gi office ta wakan mifam chathakre. Wakal khongjang aduda saruk yakiba SSA Upper Primary gi oza tarunina thabak lauba matamda regular ni hairaga haujik fawbada regular amadi khudong chaba amata fangdana leiri haiba pendaba wafam kaya fongdoki. Akoina tawjadiba demand si amana akoji regular oina khanbiraga kaidobidamta regular gi facilities pbd no sine number 1 akoina hangjaningi si atopa state cadre gi ga chap manaba right to akoida pbu adigi line of promotion laite line of promotion ju pbu sina taba taragadi akoina changsaliba khongjang se sina loibasu nate akoina sarkar da han haijari haibadi akoina lakadaba election gi duty so akoi amta lawroi adigi examination gi duty so amta lawroi boycott tawgani aduga lakadoriba election sigi mamang sida code of conduct sigi mamang sida karigumba khongjang amta lokhat piraktaba taragadi akoi sidagi hena sathiba action lokholakani aduga akoi agitation makhan gi so koi tayari da leijari. Nakalamaromda chap manaba dabi asi tawduna atopa SSA amadi Ramsa Teachers Association nasu khoyathong da laiba JEO Zone 1 gi office tasu wakat khongjang changsinki khongjang aduda saruk yakiba SSA gi oza Moirangthem Sunita nasu lenga ki thawong da pen da bawafam kaya fongdoki. Regular natabra kai no se khangda da leibisi samanna basida government da solution namtang pubiro hadna khuse myam se pinsalaga Ramsa amdi SSA se pinsalaga khoi sida phamjabani. IZAR South na ngarang pauche singda thadorakpa cherol amada mapan kangsaibungda bom pokhaibagi thodokta chenaba mioi ama fare hariba pau adu semjin sajinba pauni haina laingakna athingba thamkhraba lalhaulup UNLF ki cherol amana hairakli cherol aduna hai fare hariba yumlembam khelen atopa mingna yairemba laifam kairau bitra loop asigi chatna kanglon ngakna chatabadagi loop tagi tanthokhraba mioi ni hairakli. Ngasi ayuk pung taramathoi taba matamda Jiribam district ki mayon oiriba Babuparada sit in protest pangthoklaba tungda matam kharani gi oina CAB lisingani taruki matangda khongjang changsinba leplagani haina fongdorkre ngasi fongdokhiba miyam gi oiba mifam asida Jiribam da leiriba CSO Singh Maira Paibi Singh na saruk yaduna amadi we oppose CAB 2016 CAB chanaba yaroi lengak na miyam gi ihul khangna thabak tawbiu haiba placard sing paiki mifam asigi matangda W Dinas Maitai convener Manpack jury na fongdokhibada aikoina haukiba February gi tarik 13 Englishingani 18 gi ayuk pung 3 dagi hauduna February 12 gi nungthil pung 3 faubagi oina Jiribam pumbada total shutdown Lauthokraba tungda ngasi miyam gi oina wakan mifam asi pangthokchabani mifam asi gi pandamdi CAB 2016 asi chanaba yaroi haiba asini Rajya Sabha da famkhiba mifam aduda CAB 2016 gi matangda puthoraktana ba mifam adu loisin khibana maram na CAB gi matangda tangtaba ma khangdri fawba matam kharagi oina khongjing changsin balep lagani haikhi Tamaida laiba government PHC da mathau taba khudong chaba sing phangdaba na maram oiduna ngarang ayuk primary health center da laikan na ba pukhalaki bi miron binupi ama angang unaba da laikhidre thaudok adu bu liang mai furup ki mahairoi lup ki apunba kangbu ama oiriba liang mai naga katimai rongdina akan ba mong da yaning ta fongdok baga loinana lengang na thu bada midyang changbid na ba akan ba khongjang sing changsilagani harakli Haukiba chahida pangthokibagum chahi asigi oinasu UNC na sinduna naga furup singi oiba maru marang hunbagi nat ki kumhai ama oiriba luingaini ngasidagi Senapati district headquarters ta hogdokre hayeng fawba chathagadaba kumai yaudu hogdokpagi thoramda TD and Hills ki minister N Dokho MLA Laiso Kaising Awangbo Nyomai Kasim Basum amadi Samuel Yangdaina chief guest amadi akhanaba mitunglen sing oike UNC ki president Khozona Firan Chingkhatuna hogdokhiba thauram aduda nat ki oiba jagoi isai kaya utkhi
Thasigi tara mangada Eastern Science School Ground More gi lampakta Moneywood FC amadi More 11 anina sanagadaba friendly football match ta saruk yagadaba Moneywood FC gi sanaroi amadi official sing yawba miyoi nifu na saba team ngasi nungthil Moneywood ki president Thangjam Arun Kumar lamthakre Peace and Unity haiba pandamda Ecodom Bobby Enterprises amadi Moneywood na thabu oina pangthokadariba friendly match asida aikoi masen gi marakta nungsinaba amadi amata oibagi mari adu hena chesin hanba ngamlagani haina Moneywood team da saruk yariba director L Prakash amadi RK Amarjit na fongdoraki Manipur gi aikoi gi film tawriba singi amata ngairaba adumba star sing amadi madubu sogat piriba kangu punna semba aduma matam kuina miyamgi thogol tawjaraklaba group ni Moneywood se akhoi jagadori bisi more da moi peace and unity gi organization amana semaga kanglu khudimak loina yawba more da kundariba group singse lo yawba moi dugi moi ga pulla kanda football match ama adugi sanana bai damaktani akhoina ada jagadori se koi jointly organize torokanda tawbuni akhoi mioi se punna minimpu mungni akhoi ada satoi se akhoi gi sanaroi da kurma thoi gumba damaina yawi atai singna official ni akhoi gi more gi ekodong ga loina akhoi gi bobi enterprises gi loina na akhoi gi peace and harmony ta best torga akhoi bolong khudang akhoi gi manu ke loina na bolom sinje na akhoi gi shanti purokna ba gi wafam oina shanti akhoi gi shanti puba game ama ata sanasena हायरपति अखोइना सुम सिंजरगा सेहिद अखोइगी मयाम अखोइ खनजरगा ओके ससेना अखोइ तसेना लमदम जिगि वइना अखोइ शान्ति वइनबगि दमक्ता अदु बाखलोन चटपा बॉल सादबगि ग्रोन शान्ति पुबा बॉल नि हाइसिगनि अदुगा असोमदा सानादोइ सिंजिसु कम्युनिटी मयाम पुनबा तोरसि कुकी अदगी अते अदुता तारिबे मयाम से पुल पजलगा मोइ ग्रुप सेमगा अखोइ सुनाकन मनिउकी फिल्म फ्रेटर्निटी सिंजिगा अखोइ सानबगि कुनोने मसिदा पाउगी मरकथा दाते ब्रेक अमा मुक लग्जरी Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipur ki ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer, standard rate ₹25 per kilometer, luxury rate ₹55 per kilometer. Manipur gi district singi maruaina Mau, Senapati, Ukhrul, Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari. Hena kupamarol gi dama contact tobirau 1800-1027-959 amadi 8794613154. Aikoi gi website www.lamjingbacap.com. HBL Constructions in partners with HBL Architects, providing complete building solutions, building constructions, architectural consultancy, soil testing and structural design, re-engineer structure, interior design, all kind of building services. Building the future. For more detail, please visit our website www.hblarchitects.com or call us at 8730-049186. Break ki matungda makhataba pau pijari. Ngarang Rajya Sabha da Citizenship Amendment Bill puthokpa ngamkhidraba matung
Parliamentary Affairs Minister Narendra Singh Tomar na phongdokhibada Prime Minister Narendra Modi gi laingakna bill asi chanaba yanaba ordinance ama semnaba firep lawgadaba watli adubu laingak asina triple talaq ordinance ki matangdadi amuk hanna chana hannaba honagadori panba yabadi awang nongpok lamdam gi miyamna CAB gi mayokta yaningdaba kaya laibaga loinana Tomar no opposition party bu triple talaq bill pass tawbangam khidaba adugi damaktasu maral siri Mizoram BJP unit na haikre Union Civil Aviation Minister Suresh Prabhu na Guwahati amadi Aizawl dagi Delhi tamna paiba Air India flight service athubada hauragani Mizoram da hojik Aizawl dagi Delhi amasung Guwahati tamna pairamba Jet Airways ki flight service to kibadagi lamdam madugi miyam awaba kaya mayoknari Loinana nauna haugadoriba Aizawl Delhi amasung Aizawl Guwahati sector paiba Air India gi flight sing asi mathang March tagi hauragani haina Mizoram BJP na ngarang phongdokhibani Rajya Sabha da CA bill pass tawkidabagi nungaiba phongdokpa oina Meghalaya da ngarang chatkhiba miyam gi rally amagi manungda Khasi Students Union KSU gi member ni chingnaba Singna Silongi Rinja Market ta laiba non-local singi dukan kharada nung thomjinba miyoi manga asok apan nangkhre hairi Meghalaya police ki matung ina KSU member singna dukan kharada nung thomjinki haibagi pau confirm tawba ngamle adumakpu thaudok asi matau karam na thokhibano haiba thizili hairi Citizenship Law Amendment taunabagi prastapna maram oiduna awang nongpok lamdamda akanba irang laiba chairakta Bharatiya Janata Party BJP gi luchingba Amit Shah na Guwahati da lamdamasigi party gi luchingba singna February 13 ta unagadori Bangladesh Pakistan amasung Afghanistan dagi Muslim na taba immigrants singda Bharat ki nagrik oibagi ayaba pigadoriba amendment asina maram oiduna awang nongpok ta lairiba BJP gi ally Singh Chau na warauba lairibani Asigumba thorang asina lamdam masomdam mitop kaya thomjilaknabagi yamna chawbo maram oihangani haina party sing asina haiduna lairibani Sana lakadoriba ling lising ani taramapan parliamentary mikhalgi oiba lalong yathoknabagi damak lamdam masomgi BJP gi thaupuba sing amadi chief minister unanaba baton tawkhre haina pau amana hairi Citizenship Amendment Bill asi ngarang mifam matam kaktana yaithokhraba Rajya Sabha da table tawba ngamkhidabana lakliba June tang ahumda lapse oiragani hairi Hojik Vaising da US amadi China gi marakta lalon itiki tarif ki matangda chathariba mifam adu lakliba mathang thagi amada thariba deadline gi mamangda hanna awang bathakta pukhatna haina US ki Treasury Secretary Steven Mnuchin na phongdokre Irai fawba chathagadaba mifam aduda laibak anigi marakta lalon itik tawba yanaba upai kaya puthoknaba wari sagadori makha tana karigumba laibak anigi maikaidagi deadline mamangda yanaba ama purakpa ngamdrabadi China dagi puthorakpa US dollar billion chani rom gi pochai hanagi tarif oiramba 10% dagi 25% da hengalagani hairi ngasi phongkiba pauche singda kari kari maru oiba pau yaukibage habedu mayam punami yeng taminasi Shanghai Express Rajya Sabha da CAB puthokidre lapse oirani miyam gi pangal na puthokidabani Chief Minister curfew su lokthokre data service ki athing basu lokthokre gaikhangam kari torakani khangdri komthokpa yadri pokna firm Citizenship Bill nainava nangdana Rajya Sabha adjourn tawkhre June 3 gi manungda amuk hana puthoroktrabadi bill ase mathanta mutkragani CM na miyam da credit piri nungaireba mikupni sangma neso na miyam bu thagalakli CAB gi mayokta miyam na lambi da famjin badi toklagani atai khongjangdi lepa yadri main pack Naharol gi thogdang Prime Minister amasung Home Minister na North East ki miyam gi sentiment khangbadagi CAB Rajya Sabha da puthokidabani Chief Minister wathok oiriba Citizenship Amendment Bill Rajya Sabha da table tawba ngamkhidre Rajniti gi loktuna ba manba mawongda ifisi mai thakiba thawong laibak thibani MLA Subhash Chandra Men pekna CAB gi mayokta satharamba lambi thingbagi khongjang handokle CAB amasung masiga manava bill gi mayokta matam chupada laikhigani convener Uyen Lanpao awang nungpok miyam gi mai pakpa thawong Rajya Sabha da Citizenship Bill puthokpa ngamkhidre bill puthokidabagi matangda Chief Minister na Manipur gi miyambu thagalakli
mai pakpagi mahai miyam da piningi CAB gi mayokta movement tokpa yadri men pack CA bill mapung fana withdraw tawdrivanina mikupna humsingna laikise pam Global Mice Award pirakle sana laivak miyam gi akanba khongjangda CA bill 2013 mai thire Rajya Sabha da CA bill puthokidre miyam gi akanba khongjang handokre center na miyam gi ihul khangna chatli haiba utpani Chief Minister Ishel Express miyam gi ihou namthava ngamba malem sida kanasu leite haibadu handak mayek sengna takle pam North East ki miyam na yadrava CAB 2013 puthokpa ngamdana Rajya Sabha gi mifam matam kaktana yaithokre awang nungpong miyam gi mai pakpa mitkupni sangma miyam gi lingjel manava khongjangna CAB puthokpa ngamkhidabani Chief Minister Iraiwak Citizenship Amendment Bill 2013 pass tawhon khidabasi Manipur miyam gi mai pakpani Chief Minister CAB puthokna Rajya Sabha gi mifam yaithokkhibadagi Manipur da sangsilamba khongjang sing handokre CAB gi matang da thamkhiba lenga ki athingba-sing lauthokre loisilakpada maruiba paw amuka hanna pijari Chief Minister N Biren momon noktuna Imphal da halaklagani BJP amani miyamna harau tayamna oknanaba tharang tawkhre Catholic School Kanchipur da sakhangdaba singna thamlamba IED lauthokhtuna pokhai hankre amadi Imphal More lambi paringda KSO na chathakiba lambi thingbagi khongjang lenga kayanaba purakpadagi handokre Hoziki wainadi matang asida Manipuri paw losinjare paw miyeng tabiriba pumnamapu ASHAPRIYA na amukana khurumjari